ꯑꯗꯨꯃꯥꯏꯅ ꯑꯣꯟꯗꯦꯕ ꯑꯗꯨꯅ ꯑꯩ ꯁꯤꯁꯦ ꯕꯥꯎꯜ ꯑꯃꯗ ꯍꯥꯞꯆꯤꯜꯂꯒꯦ ꯑꯗꯨꯒ ꯑꯣꯜꯂꯒ ꯍꯥꯏꯗꯤ ꯁꯔꯦꯡ ꯉꯥꯔꯦꯟ ꯑꯣꯟꯅꯕꯀꯣ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯃꯌꯥꯝ ꯆꯍꯤ ꯑꯅꯧꯕ ꯂꯥꯛꯄꯁꯤꯗ ꯃꯌꯥꯝꯗ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯆꯍꯤ ꯑꯅꯧꯕ ꯂꯥꯛꯄꯁꯤꯗ खितंग अहाब रेसिपी हाइतारे अनौबा चहीनीनाको आई सरेंग थोंब उच्चरके मैम अदो येंगमिनरसे मैम थाव खरा हैरे सि सरेंग सिने मैम यामबदी नतेबको अदो अइना थोंदुबा सरेंगसे नाकुपीसु अइगिदि याम पिई अदुगा नपाकपीसु लेइते अदुना अदुम अइना लेजरिबा मरोई सिंगसिना हाउनबा अदुम थोंजरगे अहानबगि अइना थादैजे हिंगनि मैम तेजपत्ता थादरे अदुगा सिना जीरा मरु सिना मिठी मरु खितंग थादरे मिठी जिजु याम हापचलदि खाबनेबको अदुगा तिलहौ खरा याम हापचले नाकुपीदि हौरेबको अदो याम पिइबा नाकुपीदो अइना लेंथलुबगी हाइदि इंधम थानिना खरा कुपसलएबको अदुगी हिकनिंगाय लेरक्तबा मैम अदुगी अइ नाकुपीसु हापत्रे अदुसु अइ हाउनबा अदुम थोंगगे मैम अदुगा अइ बाय बाय दसु कइम चागिदे न्यू इयर दसु कइम चागिदे अदो अहानबा ओइना वीडियो सिदि खितंग हाउबा ओइना थोंगे तौबनी अदुगा सिना चनमने हाइफेट सुदोबा हाइतारे काबक काबक सुदोबा हाइतारे को अदुगा मोइसिंजे खितंग मुन्नबा ngौबिरे सरेंगसे मैम सिदा अइ याम तोइ चादिए थोक्ति अदुम थोए मरक मरकतको अदो याम कना याम चाउ चाउना योनबनिना फरक ताबा हाइतारे कक्पियो खोटपियो हाबसे याम फरक ताबा अदुगा मोरो अतेकपा खरा थाए मैम सि मोरो अतेकपसे अदुम साए अदुना अइगिदि चप चाना सिसे अदुम थाए आंगांसु यावबगिको अदुगा मैम सिसु फजना ngौबिरे अइसे सरेंगसे अमुकसु हापख्रबनेबको अदो अइगिदो कॉपीराइट लापदे म्यूजिक हापुबदगी म्यूट तौगिबा हाइतारे अदो मिसिंग अमुक हना थोंबिरो याम हाइबको अदो अइ हनक्ति मतंग सरेंग थोंजरबनी अदुगा अइ हुजि हापिदुना मोरोक पाउडर को अतै अमता हापत्रि मसाला अतोपा अमता हापत्रि मैम अदो फजना सि मरोइसे मुंझलाबनिना अइ हुजिकी ngaदो हाइदि सरेंगदो हापचले सरेंगसी यारिगै तोइदनबा मवोंदो अदुम थोंजगे को मैम मासिना मसासे फरमदि कैसु तोइरोइबा तोइबसु अदो अखोइ ओटपदा खरा चेक्सना ओट तारे तोइरदि येंगदसु फजदे अदुगा हाउसु हाउतेबा अदुना अइसि खाबैसिना गरंग गरंग तपना ओटले अदुगा मैसु दुम अहाबे nga हापचनबसे मै मिनिट अमनिदि हाइदा थंबियो मैम अदुना ngaसे उइसनबने अदुगा थुमजु हापचले मैम थुम हापिसिने ngaसे तोइदबने उइसनबे हेनबने अहानबदा अदुगा थांगा थांगा सुमाइना अदुम ngौबिरे अइ मै लेइथद्रिको मैम nga हापगा मै लेइथरबा ngaसे चबेटनबने खितंग मिनिट अमनिदि अइना हाइजबदो लेखतपियोना अदुगा सिना सिंगनि मैम सिंसु खरा याम हापे अदुगा अमुक ngौबिरनी ngौना ngौना अदुम ngaसे मुंझलानी अदगी ngौना ngौना मसाला सिंसु अइना हापनिंगबा मसाला सिंसु अदुम मथंग मथंग हापनी मैम अदुगा फनामदि हाइदि फरेएबतो तोइगिनेना पाखतपा हाइतारे तोइदि तोइदौ मानदे सिसिनेको फदिगोम पाउडरनी मैम अइना हापिसे अदुगा सिना मचु खितंग हापके हेनाको अदुगा सिसिनेको अइदि फिश मसाला नि मैम अइना हापिसे अतै मसाला हापत्रे फिश मसाला हापसिदा लोइना यावरबनेबको पुलपना अदुगा मसालासु यामदबिदा चमच तंखाय तौरगा अदुम हापे याम हापचनदबिदा ngaसे अदुगा यामना तमनिको अदुगा मैसे खितंग लेइथरगा खुमजलनी अदुगा थोंबिरनी मै लेइथरगा खुमजलगा अदगी थुम थागा थोंगबनिना मैम यंगो मही थोअत्रा अदु कैसु काद्रेबा अदुगा ngaसिसु उइसलबनी यंगो साइ सरेंगदो उइसनबा होरेबतो याम फजना अदुम अइ तोहेंदना अदुम थोंगके मैम अदुगा सिना हरिबो अकंबा खरा लेबको अदुगा
ꯉꯥꯔꯤ ꯈꯔꯒ ꯊꯥꯛꯑꯦ ꯉꯥꯔꯤ ꯊꯥꯛꯏꯁꯤꯅꯅꯦ ꯌꯥꯝꯗꯕꯤꯗ ꯑꯩꯈꯣꯏꯒꯤ ꯉꯥꯍꯤꯡ ꯅꯝꯗꯅꯕ ꯍꯥꯎꯕꯁꯨ ꯍꯦꯜꯂꯤꯗꯅꯀꯣ ꯁꯔꯦꯡ ꯊꯣꯡꯕꯗꯗꯤ ꯑꯗꯨꯝ ꯉꯥꯔꯤꯁꯦ ꯊꯥꯛꯅꯕꯅꯦ ꯑꯗꯨꯒꯅꯦ ꯑꯩ ꯃꯔꯛꯁꯤꯗ ꯇꯤꯜꯍꯧ ꯐ꯭ꯔꯦꯁ ꯈꯔ ꯑꯃꯨꯛ ꯊꯥꯛꯑꯦ ꯁꯤꯁꯤꯅꯅꯦ ꯑꯃꯨꯛ ꯍꯦꯟꯅ ꯃꯅꯝ ꯅꯨꯡꯁꯤꯕꯅꯦ ꯃꯌꯥꯝ ꯑꯇꯩ ꯅꯠꯇꯕ ꯇꯤꯜꯍꯧꯗꯪ ꯊꯥꯛꯄ ꯑꯗꯨꯒ ꯐꯖꯅ ꯑꯃꯨꯛ ꯑꯣꯠꯄꯤꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯏꯪꯕꯁꯦ ꯌꯥꯝ ꯀꯟꯅ ꯏꯪꯗꯦꯕ ꯏꯪꯉꯕꯗ 13ꯗꯩ ꯍꯦꯟꯅ ꯏꯪꯗꯦꯕ ꯑꯗꯨꯅꯅꯦ ꯉꯥꯔꯦꯟ ꯆꯥꯒꯦ ꯍꯥꯏꯔꯗꯤ ꯐ꯭ꯔꯤꯖꯇ ꯊꯝ ꯇꯥꯕ ꯃꯄꯥꯟꯗꯗꯤ ꯑꯣꯏꯗꯧ ꯃꯥꯟꯗꯦꯕꯀꯣ ꯑꯗꯣ ꯑꯩ ꯈꯔ ꯃꯇꯝ ꯄꯨꯡ ꯈꯔ ꯊꯝꯃꯒꯗꯤ ꯌꯦꯡꯒꯦ ꯇꯧꯕꯅꯦ ꯃꯌꯥꯝ ꯐꯅꯌꯥꯝ ꯃꯨꯟꯖꯜꯂꯛꯑꯦ ꯃꯅꯝꯁꯨ ꯐꯖꯅ ꯅꯨꯡꯁꯤꯔꯦ ꯍꯥꯏꯇꯥꯔꯦ ꯑꯣꯠꯄꯁꯦ ꯐꯖꯅ ꯄꯣꯔꯣꯛ ꯍꯦꯛ ꯑꯣꯠꯂꯨꯕꯗ ꯑꯗꯨꯝ ꯇꯣꯏꯗꯣꯏꯅꯦꯕ ꯉꯥꯁꯦ ꯑꯗꯨꯅ ꯇꯣꯏꯗꯅꯕꯅꯦ ꯑꯩꯅ ꯇꯧꯖꯩꯁꯦ ꯇꯣꯏꯗꯤ ꯃꯁꯛꯁꯨ ꯐꯖꯔꯦ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯄꯥꯛꯄꯤ ꯃꯔꯥ ꯅꯥꯀꯨꯞꯄꯤꯒ ꯐꯖꯅ ꯍꯥꯞꯄꯗꯤ ꯑꯃꯨꯛꯀ ꯃꯅꯝ ꯅꯨꯡꯁꯤꯗꯅꯀꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯑꯩꯅ ꯍꯥꯎꯅꯕꯅꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯑꯃꯨꯛ ꯈꯨꯝꯖꯤꯜꯂꯦ ꯃꯌꯥꯝ ꯑꯗꯨꯒ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯁ ꯐꯖꯅ ꯑꯣꯏꯁꯜꯂꯦ ꯑꯗꯒꯤ ꯊꯥꯎ ꯃꯁꯥꯂꯥ ꯃꯊꯛꯇ ꯍꯥꯏꯒꯠꯂꯛꯑꯗꯤꯅꯦ ꯄꯣꯠꯁꯦ ꯃꯨꯟꯖꯜꯂꯛꯑꯕꯅꯦꯕꯀꯣ ꯃꯔꯛꯇ ꯍꯥꯏꯒꯠꯂꯛꯏꯁꯦ ꯊꯥꯎ ꯌꯥꯝ ꯍꯥꯞꯄꯨꯕꯩ ꯋꯥ ꯅꯠꯇꯦꯕ ꯃꯔꯛꯁꯤꯗꯅꯦ ꯑꯩꯅꯅꯦ ꯐꯗꯤꯒꯣꯝ ꯈꯔ ꯊꯥꯛꯆꯜꯂꯦ ꯃꯅꯝ ꯍꯦꯟꯅ ꯅꯨꯡꯁꯤꯅꯕ ꯑꯩ ꯁꯨꯃꯥꯏꯅ ꯍꯦꯛ ꯉꯧꯕꯗ ꯐꯗꯤꯒꯣꯝ ꯍꯥꯟꯅ ꯈꯔ ꯑꯃꯨꯛ ꯊꯥꯛꯆꯜꯂꯦꯕ ꯑꯋꯥ ꯐꯗꯤꯒꯣꯝ ꯊꯥꯛꯆꯜꯂꯁꯨ ꯌꯥꯏꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯋꯥ ꯐꯗꯤꯒꯣꯝꯁꯨ ꯂꯩꯇꯕ ꯉꯥꯛꯇ ꯉꯥꯏꯔꯦ ꯍꯥꯏꯇꯥꯔꯦ ꯌꯨꯝꯗ ꯊꯣꯡꯕ ꯅꯠꯇꯕꯅꯤꯅ ꯃꯁꯛꯇꯤ ꯑꯗꯨꯝ ꯐꯖꯔꯛꯑꯦ ꯑꯩꯗꯤ ꯃꯩꯗꯤ ꯑꯗꯨꯝ ꯃꯌꯥꯝ ꯃꯤꯗꯤꯌꯝꯗ ꯑꯗꯒꯤ ꯂꯣꯗ ꯑꯃꯨꯛꯃꯨꯛ ꯊꯝꯃꯒꯀꯣ ꯊꯣꯡꯖꯩꯅꯦ ꯑꯩꯁꯦ ꯂꯩꯈꯠꯇ꯭ꯔꯦꯕ ꯃꯁꯥꯂꯥ ꯊꯥꯛꯑꯕꯅꯤꯅ ꯀꯥꯗꯣꯏꯅꯤꯅ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯍꯋꯥꯏ ꯊꯔꯥꯛꯁꯦ ꯄꯣꯞꯂꯤ ꯁꯨꯒꯥꯏꯔꯒ ꯍꯥꯞꯄꯦ ꯄꯨꯔꯥ ꯃꯄꯨꯝ ꯑꯣꯏꯅ ꯍꯥꯞꯇ꯭ꯔꯦꯕꯀꯣ ꯄꯣꯞꯂꯤ ꯁꯨꯒꯥꯏꯕꯁꯤꯅ ꯃꯍꯥꯎ ꯂꯩꯕ ꯍꯦꯜꯂꯦꯕꯀꯣ ꯑꯗꯩ ꯁꯤꯗ ꯐꯪꯕ ꯍꯋꯥꯏ ꯊꯔꯥꯛꯁꯤꯗꯤ ꯑꯆꯧꯕ ꯍꯋꯥꯏ ꯊꯔꯥꯛꯇꯨꯅꯤꯀꯣ ꯃꯌꯥꯝ ꯃꯔꯨꯒ 7-9 ꯄꯥꯟꯕꯤꯗꯣ ꯃꯍꯥꯎ ꯀꯌꯥ ꯌꯥꯎꯗꯕꯤꯗꯣ ꯑꯗꯨꯏꯗꯨꯅꯦ ꯌꯥꯝꯗꯤ ꯍꯥꯞꯆꯤꯟꯗ꯭ꯔꯦ ꯑꯩꯅ ꯌꯥꯝ ꯍꯥꯞꯆꯤꯜꯂꯁꯨ ꯍꯥꯎꯇꯦꯕ ꯉꯥ ꯊꯣꯡꯕ ꯍꯥꯏꯗꯤ ꯉꯥ ꯉꯥꯛꯇ ꯊꯣꯡꯉ ꯍꯥꯎꯏꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯑꯩꯒꯤ ꯁꯔꯦꯡꯁꯤ ꯌꯥꯝ ꯃꯁꯛꯇꯤ ꯄꯣꯁꯇꯤ ꯇꯥꯔꯛꯑꯦ ꯃꯌꯥꯝ ꯑꯃꯨꯛꯀ ꯈꯨꯝꯖꯤꯜꯂꯒ ꯍꯥꯡꯗꯣꯛꯑꯦ ꯄꯨꯔꯥ ꯐꯖꯔꯦ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯏꯁꯤꯡ ꯁꯥꯍꯜꯂꯒꯁꯨ ꯊꯝꯃꯕꯅꯦ ꯃꯌꯥꯝ ꯑꯗꯨꯅ ꯃꯍꯤ ꯍꯥꯞꯄ ꯌꯥꯔꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯃꯩꯁꯤ ꯂꯩꯈꯠꯂꯦ ꯑꯗꯨꯒ ꯃꯍꯤ ꯍꯥꯞꯄꯦ ꯃꯍꯤꯁꯤꯅ ꯍꯣꯔꯦꯟ ꯁꯧꯔꯛꯄꯒ ꯑꯗꯒꯤ ꯑꯩꯅ ꯄꯥꯝꯕ ꯆꯥꯡꯗꯨꯒ ꯌꯥꯅꯕ ꯗꯥꯏꯔꯦꯛ ꯍꯥꯞꯆꯜꯂꯦ ꯃꯆꯤꯠ ꯍꯥꯞꯇ꯭ꯔꯦꯕꯀꯣ ꯃꯆꯤꯠ ꯍꯥꯞꯄꯗꯤ ꯍꯥꯎꯇꯦ ꯍꯥꯏꯕꯗꯣ ꯑꯩ ꯃꯌꯥꯝ ꯑꯩꯒꯤ ꯌꯦꯟꯁꯥꯡ ꯊꯣꯡꯕ ꯈꯨꯗꯤꯡꯒꯤ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯕꯅꯤ ꯃꯍꯤ ꯃꯆꯤꯠ ꯍꯥꯞꯄ ꯍꯥꯎꯇꯦ ꯑꯌꯤꯡꯕ ꯍꯥꯞꯄ ꯍꯥꯎꯇꯦꯅꯀꯣ ꯑꯗꯨꯒ ꯐꯨꯜꯗꯣ ꯂꯩꯈꯠꯂꯦ ꯑꯗꯨꯒ ꯈꯨꯝꯖꯤꯜꯂꯒ ꯁꯧꯔꯛꯑꯕꯅꯤꯅ ꯍꯧꯖꯤꯛ ꯈꯨꯝꯖꯤꯜꯂꯒꯅꯦ ꯂꯩꯊꯔꯒ ꯉꯥꯏꯍꯥꯛ ꯐꯖꯅ ꯊꯣꯡꯕꯤꯔꯒꯦ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯒꯤ ꯑꯄꯥꯝꯕ ꯃꯍꯤꯒꯤ ꯆꯥꯡꯗꯣ ꯌꯧꯔꯛꯑꯀꯥꯟꯗ ꯃꯨꯠꯊꯠꯂꯒ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯑꯩ ꯃꯩ ꯂꯩꯊꯔꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤꯗꯣ ꯃꯁꯛ ꯐꯖꯔꯦ ꯑꯩ ꯈꯤꯇꯪ ꯁꯨꯃꯥꯏꯅ ꯑꯣꯜꯂꯛꯀꯦꯗꯣ ꯀꯔꯤꯝ ꯇꯣꯏꯗ꯭ꯔꯦꯀꯣ ꯃꯌꯥꯝꯗꯣ ꯉꯁꯥꯏ ꯑꯩꯅ ꯍꯥꯞꯈꯤꯕ ꯃꯌꯥꯝꯗꯣ ꯐꯖꯅ ꯃꯄꯨꯝ ꯌꯥꯎꯔꯦ ꯃꯍꯤꯗꯤ ꯈꯤꯇꯪ ꯂꯩꯔꯤ ꯃꯍꯤ ꯈꯤꯇꯪꯁꯦ ꯀꯪꯁꯤꯜꯂꯛꯑꯒ ꯑꯩ ꯁꯣꯛ ꯑꯃꯨꯛ ꯇꯧꯈꯤꯅꯦꯕꯀꯣ ꯈꯨꯝꯖꯤꯜꯂꯒꯦ ꯃꯌꯥꯝ ꯉꯥꯏꯍꯥꯛꯀ ꯊꯣꯡꯈꯤꯒꯦ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯃꯤꯅꯤꯠ 5ꯃꯨꯛ ꯊꯣꯡꯉꯕ ꯃꯇꯨꯡꯗꯅꯦꯁꯦ ꯌꯥꯔꯛꯑꯦ ꯃꯥꯏꯁꯦ ꯌꯥꯝ ꯅꯪꯅ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯗꯤ ꯏꯪꯉꯀꯥꯟꯗꯅꯦ ꯉꯥꯁꯦ ꯄꯨꯡꯅꯪ ꯅꯪꯉꯀꯥꯟꯗ ꯑꯃꯨꯛ ꯉꯥꯔꯤ ꯅꯨꯡ ꯐꯝꯍꯜꯂꯗꯤ ꯌꯥꯔꯣꯏꯕꯀꯣ ꯑꯗꯨꯝ ꯇꯧꯗꯣꯏꯁꯦ ꯑꯗꯨꯅ ꯈꯤꯇꯪꯒ ꯑꯃꯨꯛꯀ ꯊꯣꯡꯈꯤꯒꯦ ꯍꯟꯗꯛꯇꯤ ꯄꯨꯔꯥ ꯌꯥꯔꯦ ꯃꯌꯥꯝ ꯁꯤ ꯃꯇꯥꯡꯁꯤꯗꯅꯦꯀꯣ ꯑꯩ ꯃꯨꯠꯊꯠꯂꯅꯤ ꯍꯥꯏꯗꯤ ꯁꯥꯏꯠ ꯑꯝꯗ ꯊꯝꯃꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯣꯛ ꯈꯤꯇꯪ ꯇꯧꯈꯤꯒꯦ ꯃꯌꯥꯝ ꯁꯣꯛ ꯇꯧꯕꯗꯣ ꯀꯩꯀꯩ ꯍꯥꯞꯄꯒ ꯇꯧꯗꯣꯏꯅꯣꯗꯣ ꯑꯩ ꯎꯠꯆꯔꯛꯑꯒꯦ ꯃꯌꯥꯝ ꯑꯩ ꯑꯆꯥꯊꯥꯎ ꯈꯤꯇꯪ ꯍꯩꯔꯦ ꯑꯗꯨꯒꯅꯦ ꯇꯦꯖꯄꯇꯥ ꯈꯤꯇꯪ ꯊꯥꯗꯔꯦ ꯑꯗꯨꯒ ꯅꯥꯀꯨꯞꯄꯤ ꯂꯩꯔꯗꯤ ꯅꯄꯥꯛꯄꯤ ꯂꯩꯔꯗꯤ ꯁꯤꯗ ꯊꯥꯗꯕꯤꯌꯨ ꯑꯩꯗꯤ ꯂꯩꯇꯕꯒꯤꯀꯣ ꯁꯤꯅ ꯒꯔꯝ ꯃꯁꯥꯂꯥ ꯈꯤꯇꯪ ꯊꯥꯗꯔꯦ ꯑꯗꯨꯒ ꯕꯦꯁꯣꯟ ꯆꯃꯁ ꯑꯃ ꯊꯥꯗꯔꯦ ꯑꯗꯨꯒ ꯐꯖꯅ ꯕꯦꯁꯣꯟꯁꯦ ꯍꯤꯡꯒꯥꯏ ꯅꯝꯗꯅꯕ ꯈꯨꯠꯁꯤꯅ ꯂꯦꯞꯇꯅ ꯉꯧꯕꯤꯔꯅꯤ ꯁꯨꯃꯥꯏꯅ ꯑꯗꯨ ꯉꯧꯔꯒ ꯕꯦꯁꯣꯟꯁꯦ ꯃꯨꯜꯂꯛꯄꯅꯦꯕꯀꯣ ꯑꯗꯨꯝ ꯈꯪꯉꯛꯄꯅꯦ ꯑꯗꯨꯒ ꯃꯨꯜꯂꯦ ꯁꯤꯁꯦ ꯍꯩꯖꯤꯜꯂꯅꯤ ꯕꯥꯃꯣꯟ ꯇꯧꯔꯤꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯕꯦꯁꯣꯟ ꯃꯍꯤꯁꯦ ꯍꯥꯞꯄꯤꯅꯦ ꯃꯣꯏꯗꯤ ꯍꯤꯟꯖꯥꯡꯗꯣ ꯃꯣꯏꯅ ꯌꯥꯝ ꯍꯥꯎꯔꯤꯁꯦ ꯍꯋꯥꯏ ꯃꯍꯤ
ꯃꯣꯏꯒꯤꯗꯤ ꯑꯂꯛ ꯍꯤꯟꯖꯥꯡ ꯂꯩꯗꯅꯀꯣ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯍꯥꯞꯄꯒ ꯊꯣꯡꯉꯤꯅꯦꯕ ꯑꯩꯁꯨ ꯕꯦꯁꯣꯟ ꯃꯍꯤꯁꯦ ꯈꯤꯇꯪ ꯍꯩꯖꯜꯂꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯍꯤꯒꯤ ꯃꯑꯣꯡꯁꯦ ꯄꯨꯔा ꯂꯥꯛꯑꯅꯦꯕꯀꯣ ꯍꯥꯏꯗꯤ ꯁꯔꯦꯡꯒꯤ ꯃꯍꯤ ꯃꯑꯣꯡ ꯑꯗꯩ ꯃꯅꯝꯁꯨ ꯈꯪꯅꯨꯡ ꯅꯨꯡꯁꯤꯌꯦ ꯁꯤꯁꯦ ꯍꯥꯞꯆꯟꯕꯗ ꯑꯗꯨꯒ ꯕꯦꯁꯟꯗꯨꯁꯨ ꯐꯖꯅ ꯉꯧꯔꯕꯅꯤꯅ ꯁꯣꯛ ꯇꯧꯔꯕꯅꯤꯅ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯨꯜꯂꯕꯅꯤꯅꯀꯣ ꯀꯔꯤꯝ ꯃꯅꯝꯁꯨ ꯅꯝꯗ꯭ꯔꯦ ꯇꯣ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯇꯣꯏꯁꯨ ꯑꯝꯇ ꯇꯣꯏꯗ꯭ꯔꯦ ꯑꯩꯒꯤꯁꯦ ꯌꯦꯡꯉꯨꯅꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯟꯕ ꯌꯥꯔꯛꯑꯦ ꯑꯗꯨꯅ ꯑꯩ ꯐꯗꯤꯒꯣꯝ ꯐꯖꯅ ꯍꯥꯞꯆꯤꯜꯂꯒꯦ ꯑꯗꯨꯒ ꯁꯦꯀꯦꯟ ꯑꯃ ꯇꯔꯥꯃꯨꯛ ꯁꯧꯍꯜꯂꯕ ꯃꯇꯨꯡꯗ ꯈꯨꯝꯖꯤꯜꯂꯒꯦ ꯃꯌꯥꯝ ꯈꯨꯝꯖꯤꯜꯂꯕ ꯃꯇꯨꯡꯗ ꯏꯪꯍꯜꯂꯀꯥꯟꯗ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯁꯛꯇꯤ ꯐꯖꯅ ꯐꯖꯔꯦ ꯇꯣ ꯃꯍꯤꯁꯨ ꯆꯞ ꯆꯥꯔꯦ ꯁꯤꯗ ꯍꯦꯟꯅ ꯅꯪꯁꯤꯟꯈ꯭ꯔꯗꯤ ꯏꯪꯉꯀꯥꯟꯗ ꯑꯃꯨꯛ ꯌꯥꯔꯔꯣꯏꯕꯀꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯌꯦꯡꯉꯣ ꯇꯣ ꯃꯅꯤꯟ ꯐꯖꯅ ꯂꯩꯔꯤꯌꯦ ꯑꯩꯅ ꯃꯨꯊꯠꯂꯕ ꯃꯇꯨꯡ ꯃꯤꯅꯤꯠ ꯑꯅꯤꯃꯨꯛ ꯂꯩꯔꯕ ꯃꯇꯨꯡꯗꯅꯤꯀꯣ ꯍꯥꯡꯗꯣꯛꯆꯔꯛꯏꯁꯦ ꯄꯨꯔꯥ ꯐꯖꯔꯗ꯭ꯔꯥ ꯃꯌꯥꯝ ꯑꯗꯨꯒ ꯈꯤꯇꯪꯁꯨ ꯑꯣꯠꯂꯒ ꯑꯩ ꯌꯦꯡꯍꯟꯖꯔꯛꯀꯦ ꯇꯣꯏꯕ꯭ꯔꯥ ꯇꯣꯏꯗꯕ꯭ꯔꯥ ꯍꯥꯏꯗꯣ ꯇꯣꯏꯗꯕꯅꯤ ꯌꯦꯡꯉꯨꯇꯣ ꯇꯣꯏꯗ꯭ꯔꯦꯀꯣ ꯃꯌꯥꯝꯗꯣ ꯑꯗꯣ ꯑꯩ ꯈꯤꯇꯪ ꯃꯄꯥꯟꯗ ꯊꯝꯃꯒ ꯌꯦꯡꯒꯦ ꯇꯧꯕꯅꯦ ꯑꯣꯏꯒꯗ꯭ꯔꯥ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯣ ꯑꯩꯈꯣꯏꯒꯤ ꯉꯥꯔꯦꯟꯗꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯁꯤꯗꯗꯤ ꯏꯪꯗꯦꯕ ꯏꯪꯉꯕꯗ 13 ꯁꯥꯕꯅ 23 ꯑꯗꯨꯝ ꯁꯥꯏꯕꯀꯣ ꯑꯗꯣ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛ ꯊꯝꯃꯒ ꯄꯨꯡ ꯈꯔ ꯊꯝꯃꯒ ꯌꯦꯡꯒꯦ ꯑꯗꯣ ꯑꯣꯏꯗꯧ ꯃꯥꯟꯗꯦ ꯑꯗꯨꯅ ꯐ꯭ꯔꯤꯖꯇ ꯑꯗꯨꯝ ꯊꯝꯃ ꯇꯥꯔꯦ ꯉꯥꯔꯦꯟꯁꯦ ꯑꯗꯣ ꯑꯩ ꯈꯤꯇꯪꯗꯤ ꯌꯦꯡꯈꯤꯒꯦ ꯃꯌꯥꯝ ꯊꯝꯕꯗꯣꯀꯣ ꯌꯥꯝ ꯐꯖꯅ ꯑꯣꯏꯔꯦ ꯃꯌꯥꯝ ꯑꯩꯒꯤꯁꯦ ꯍꯥꯎꯗꯧꯕ ꯃꯥꯟꯕ꯭ꯔꯥ ꯃꯥꯟꯗꯕ꯭ꯔꯥ ꯑꯗꯨꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩ ꯋꯥꯈꯜꯗꯗꯤ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯑꯗꯨꯒ ꯀꯩꯅꯣꯁꯨ ꯃꯌꯥꯝ ꯊꯣꯡꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯣ ꯑꯗꯨꯁꯤꯡꯗꯨꯁꯨ ꯑꯩ ꯉꯁꯤꯗꯤ ꯁꯔꯦꯡꯗꯣ ꯊꯣꯡꯖꯔꯕꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯃꯌꯥꯝ ꯌꯦꯡꯕꯤꯔꯣ ꯑꯩꯒꯤ ꯃꯑꯣꯡꯁꯤ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯈꯨꯊꯣꯡꯗꯤ ꯑꯃꯒ ꯁꯨꯃꯥꯟ ꯃꯥꯟꯅꯔꯣꯏꯀꯣ ꯃꯌꯥꯝ ꯇꯣ ꯑꯗꯨꯒ ꯑꯩ ꯃꯁꯤ ꯐꯖꯅ ꯈꯨꯝꯖꯤꯜꯂꯒ ꯄꯨꯡ ꯈꯔ ꯊꯝꯃꯒ ꯌꯦꯡꯒꯦ ꯃꯌꯥꯝ ꯑꯩꯁꯦ ꯐꯅꯌꯥꯝ ꯀꯨꯏꯅꯗꯤ ꯊꯝꯃꯦꯕꯀꯣ ꯄꯨꯡ 5ꯃꯨꯛ ꯊꯝꯃꯝꯃꯅꯤ ꯑꯩꯁꯦ ꯃꯄꯥꯟꯗꯀꯣ ꯅꯨꯡꯗꯥꯡꯗ ꯉꯥꯏꯍꯥꯛ ꯊꯝꯃꯝꯃꯦꯕ ꯑꯣꯟꯕ꯭ꯔꯥ ꯍꯥꯏꯗꯣ ꯌꯦꯡꯃꯤꯟꯅꯁꯦ ꯑꯩꯈꯣꯏꯒꯤ ꯉꯥꯗꯨꯒꯤ ꯃꯇꯨꯝꯗꯤ ꯐꯖꯅ ꯌꯥꯎꯔꯦ ꯇꯣ ꯃꯌꯥꯝ ꯇꯣꯏꯗ꯭ꯔꯦ ꯃꯁꯛ ꯐꯖꯅ ꯐꯖꯔꯦ ꯑꯗꯨ ꯉꯥꯁꯦ ꯁꯔꯦꯡꯁꯤꯗꯤ ꯃꯌꯥꯝ ꯆꯥꯛ ꯑꯁꯥꯕꯒꯅꯦꯀꯣ ꯁꯤꯡꯖꯨ ꯅꯠꯇ꯭ꯔꯒ ꯏꯔꯣꯟꯕ ꯑꯃꯒ ꯆꯥꯕ ꯌꯥꯝ ꯍꯥꯎꯋꯤꯗꯅ ꯐꯣꯡ ꯐꯣꯡ ꯁꯥꯕꯀꯣ ꯑꯩ ꯈꯤꯇꯪ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯑꯣꯟꯕ꯭ꯔꯥ ꯑꯣꯟꯗꯕ꯭ꯔꯥ ꯍꯥꯏꯗꯣ ꯈꯤꯇꯪꯗꯤ ꯅꯪꯁꯤꯜꯂꯦꯕ ꯃꯌꯥꯝꯀꯣ ꯑꯗꯣ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯑꯣꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯟꯗꯦꯕ ꯑꯗꯨꯅ ꯑꯩ ꯁꯤꯁꯦ ꯕꯥꯎꯜ ꯑꯃꯗ ꯍꯥꯞꯆꯤꯜꯂꯒꯦ ꯑꯗꯨꯒ ꯑꯣꯜꯂꯒ ꯍꯥꯏꯗꯤ ꯉꯥꯔꯦꯟ ꯑꯣꯟꯅꯕꯀꯣ ꯐ꯭ꯔꯤꯖꯇ ꯍꯥꯞꯆꯤꯜꯂꯒꯦ ꯑꯗꯨꯒ ꯉꯥꯔꯦꯟꯗꯨꯗꯤ ꯑꯩꯒꯤ ꯔꯤꯜꯗ ꯑꯣꯏꯅ ꯍꯥꯞꯄꯛꯑꯒꯦ ꯃꯌꯥꯝ ꯑꯗꯨꯒ ꯁꯤ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯆꯥ ꯌꯥꯔꯦꯀꯣ ꯍꯥꯎꯅ ꯉꯁꯤꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯈꯣꯏꯔꯨꯝꯖꯔꯤ